ꯃꯌꯥꯝ ꯃꯍꯜꯃꯛꯇꯗ ꯀꯪꯂꯩꯗꯤ ꯚꯤꯔꯨꯠ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯤꯔꯨꯆꯤꯇ꯭ꯔꯝꯕꯂꯝ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯙꯅꯨꯁ, ꯅꯤꯇ꯭ꯌꯥ ꯃꯦꯅꯟ, ꯔꯥꯁꯤ ꯈꯟꯅꯥ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯨꯚꯤꯁꯤ IMDbꯗ 7.9 ꯐꯪꯉꯤ ꯑꯃꯁꯨꯡ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇꯅ 100%ꯒꯤ ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯐꯪꯉꯤ꯫ ꯃꯨꯚꯤꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯤꯊꯔꯥꯟ ꯑꯥꯔ ꯖꯋꯥꯍꯔ꯫ ꯕꯣꯛꯁ ꯑꯣꯐꯤꯁꯇ ꯇꯥꯟꯈꯤꯕ ꯁꯦꯟꯐꯝꯅ 32.97 ꯀꯔꯣꯔꯁꯅꯤ ꯍꯥꯏꯔꯤ꯫ ꯐꯔꯦ ꯃꯌꯥꯝꯗꯣ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯔꯒꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯥꯇꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯥꯔ ꯑꯃ ꯊꯣꯝꯇꯠꯇꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯁꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯊꯤꯔꯨꯆꯤꯇ꯭ꯔꯝꯕꯂꯝ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯅꯦꯔꯦꯠ ꯇꯧꯗꯨꯅ ꯇꯥꯍꯜꯂꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯇꯥꯍꯜꯂꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯄꯖꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯗꯦꯂꯤꯚꯔꯤ ꯕꯣꯏꯅꯤ, ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯃꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤꯅ ꯊꯤꯔꯨꯆꯤꯇ꯭ꯔꯝꯕꯂꯝ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯪꯒꯤ ꯑꯣꯔꯗꯔꯗꯨ ꯂꯣꯏꯔꯦ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ, ꯑꯗꯨꯕꯨ ꯁꯨꯝ ꯀꯧꯔꯛꯑꯕꯅꯤꯅ ꯍꯩꯅꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯍꯥꯏꯕꯗꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯁꯣꯚꯅꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯧꯋꯥꯅꯤ ꯇꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯄꯖꯝꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯗꯦꯂꯤꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐ꯭ꯂꯦꯠ ꯑꯃꯗ ꯂꯥꯛꯏ꯫ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠ ꯄꯤꯕ ꯃꯇꯝꯗ ꯑꯆꯥꯄꯣꯠ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯉꯩꯗ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯈꯪꯅꯔꯛꯄ ꯃꯃꯥꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯖꯝꯕꯨ ꯀꯧꯔꯗꯨꯅ ꯅꯪ ꯗꯨꯌꯤꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯍꯥꯏꯕꯗꯤ ꯈꯪꯅ ꯍꯪꯉꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯉꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯥꯎꯈꯤꯁꯤ ꯍꯥꯏꯗꯨꯅ ꯀꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ꯫ ꯃꯔꯝꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯉꯥꯎꯖꯔꯛꯄ ꯅꯨꯄꯤ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯏꯀꯥꯏꯗꯨꯅ ꯕꯕ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯅꯨꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀ꯭ꯂꯥꯁ 5ꯇꯒꯤ ꯉꯥꯎꯖꯗꯨꯅ ꯂꯥꯛꯄ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯅꯨꯁꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠꯀ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ, ꯍꯥꯏꯕꯗꯤ ꯑꯅꯨꯁꯥꯅ ꯁ꯭ꯇꯦꯟꯗꯔꯠ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏꯕꯅꯤ꯫ ꯀ꯭ꯂꯥꯁ 10 ꯐꯥꯎꯇꯤ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯝꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯍꯣꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯄꯖꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯖꯝꯅꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯅꯨꯁꯥꯗ ꯂꯣꯏꯅ ꯇꯝꯊꯣꯛꯂꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯔꯣꯗ ꯁꯥꯏꯗꯇ ꯂꯩꯕ ꯃꯦꯟꯗꯔ ꯑꯃꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯤ ꯈꯔꯅ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯄꯖꯝꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯟꯖꯟꯅ ꯀꯧꯏ꯫ ꯄꯖꯝ ꯑꯁꯤ ꯃꯤ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯝꯅ ꯄꯥꯝꯖꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯈꯠꯅ ꯆꯩꯅꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯨꯃꯤꯟꯅ ꯂꯥꯞꯅ ꯊꯥꯞꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯧꯕ ꯍꯦꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯥꯎꯁꯟꯗꯨꯅ ꯐꯨꯅꯕꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯤꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ SI ꯑꯗꯨꯅ ꯑꯇꯩ ꯃꯌꯥꯝꯗꯗꯤ ꯐꯨꯗꯕꯤꯗ ꯄꯖꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯜꯂꯤ꯫ ꯄꯖꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ꯫ ꯄꯖꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯄꯨ ꯑꯁꯤꯁꯨ ꯑꯩꯒ ꯃꯤꯡ ꯃꯥꯟꯅꯩ, ꯇꯤꯔꯨꯆꯤꯇ꯭ꯔꯝꯕꯂꯝ ꯍꯥꯏꯕꯅꯤ ꯃꯍꯥꯛꯁꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯑꯩꯈꯣꯏ ꯏꯄꯨꯁꯦ ꯌꯥꯝꯅ ꯏꯖꯠ ꯇꯧꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯊꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ꯫ ꯄꯖꯝꯒꯤ ꯃꯄꯨꯗꯨꯅ ꯄꯖꯝꯒꯤ ꯌꯨ ꯍꯩꯔꯗꯨꯅ ꯀꯔꯤꯅꯣ ꯅꯪ ꯅꯁꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯇ꯭ꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯄꯖꯝꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯄꯨꯅ ꯍꯥꯏꯔꯦ, ꯅꯪꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯑꯗꯨꯅꯤ, ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯆꯥꯔꯣꯏ, ꯑꯩꯗꯤ ꯆꯥꯔꯛꯇꯨꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤꯕꯅꯣ? ꯄꯖꯝꯅ ꯈꯨꯝꯃꯛꯏ, ꯃꯁꯤ ꯋꯥꯔꯤꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏꯕꯨ ꯂꯩꯔꯤꯕꯒꯦ? ꯇꯥꯟꯖꯥꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯄꯖꯝꯒꯤ ꯃꯄꯥ ꯑꯁꯤ ꯉꯁꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯄꯨ ꯐꯨꯔꯛꯄ SI ꯑꯗꯨꯅꯤ꯫ ꯇꯥꯟꯖꯥꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯦ, ꯅꯪ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯈꯤꯗꯥꯏ? ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯨꯅ ꯍꯥꯏꯔꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤ ꯑꯗꯥꯝ ꯌꯥꯝꯅ ꯂꯩꯔꯤ ꯇꯥꯔꯒꯁꯨ ꯅꯪ ꯅꯆꯥꯅꯨꯄꯥ ꯈꯛꯇ ꯈꯜꯂꯒ ꯐꯨꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯄꯥꯅ ꯍꯥꯏꯔꯦ, ꯑꯩꯅ ꯃꯥ ꯐꯨꯗ ꯇꯥꯔꯒꯗꯤ ꯑꯩ ꯏꯖꯠ ꯃꯥꯡꯒꯅꯤꯅ ꯐꯨꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯄꯥꯈꯪ ꯐꯥꯔꯕ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯐꯨꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯄꯖꯝꯒꯤ ꯃꯄꯥꯅ ꯍꯥꯏꯔꯦ, ꯅꯪꯅꯒ ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯗꯅ ꯇꯧꯔꯤꯕꯅꯤꯅꯦ, ꯅꯪꯅꯗꯤ ꯑꯩꯁꯦ ꯊꯥꯏꯅ ꯐꯨꯔꯛꯇꯕꯁꯦ ꯃꯉꯥꯏꯒꯔꯦ꯫ ꯄꯖꯝꯅ ꯍꯥꯏꯔꯦ, ꯃꯥꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯨꯕ ꯇꯥꯔꯒꯁꯨ ꯑꯩ ꯌꯣꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯤꯇꯪ ꯐꯨꯗꯕꯤꯗ ꯌꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏ? ꯃꯄꯨꯅ ꯍꯥꯏꯔꯦ, ꯅꯪ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯄꯖꯝꯅ ꯍꯥꯏꯔꯦ, ꯀꯔꯤꯅꯣ ꯅꯪ ꯍꯥꯏ ꯆꯨꯝꯃꯦꯕꯣ, ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯃꯄꯨꯒ ꯃꯁꯨꯒꯁꯤ ꯌꯥꯝꯅ ꯀꯣꯏꯅꯗꯕꯤꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯁꯤꯁꯨ ꯎꯠꯂꯤ꯫ ꯃꯄꯨꯗꯨꯅ ꯍꯥꯏꯔꯦ, ꯊꯥꯏꯅꯗꯤ ꯑꯩꯁꯦ ꯄꯪꯉꯤꯕꯒꯤ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯃꯗ ꯄꯖꯝꯅ ꯍꯥꯏꯔꯦ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯪꯉꯤ꯫ ꯃꯄꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯦ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯩ ꯆꯥꯔꯛꯄꯗꯅꯦ ꯋꯥꯔꯝꯃꯅꯤ, ꯀꯔꯤꯅꯣ ꯈꯔ ꯆꯥꯔ ꯇꯨꯝꯃꯨꯔꯣ꯫ ꯃꯗ ꯄꯖꯝꯗꯨꯁꯨ ꯒꯤꯂꯥꯁ ꯑꯗꯨꯕꯨ ꯑꯃꯨꯛꯀꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯖꯝꯒꯤ ꯃꯄꯨꯁꯨ ꯌꯨ ꯒꯤꯂꯥꯁ ꯑꯗꯨ ꯑꯃꯨꯛꯀꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ,
ꯑꯩꯗꯤꯅꯦ ꯉꯥꯎꯗ꯭ꯔꯤꯕꯅꯤ ꯑꯔꯝꯕꯗꯨꯅ ꯅꯪꯗꯤ ꯄꯣꯊꯥꯔꯨꯔ ꯉꯥꯎꯔꯝꯃꯅꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤ ꯉꯥꯎꯗꯕ ꯅꯃꯥꯏꯅ ꯆꯠꯇꯣꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯃꯄꯨꯗꯨꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯁꯤꯡꯕ ꯁꯥꯔꯅꯨ ꯑꯩꯅꯅꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯖꯝꯅ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯨ ꯑꯗꯨꯕꯨ ꯁꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯨꯁꯜꯂꯝꯃꯤ ꯄꯖꯝꯅ ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ ꯆꯍꯤ 15 ꯁꯨꯔꯕꯅꯤ ꯑꯩꯅ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯁꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯤꯟꯇꯣꯛꯅꯔꯗꯨꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯄꯨꯅꯩ ꯉꯁꯤ ꯃꯌꯥꯝꯗ ꯑꯅꯧꯕ ꯑꯦꯞ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯦꯞ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯁ ꯄ꯭ꯂꯦ ꯃꯁꯤꯗ ꯑꯗꯣꯝꯅ ꯁꯥꯏꯟ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯀ꯭ꯔꯤꯀꯦꯠ ꯕꯦꯠ ꯂꯨꯄꯥ 1,000 ꯐꯪꯕꯤꯒꯅꯤ ꯑꯃꯁꯨꯡ ꯂꯨꯄꯥ 10,000 ꯑꯃꯅ ꯐ꯭ꯔꯤ ꯕꯣꯅꯁ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯐꯥꯔꯁ ꯗꯤꯄꯣꯖꯤꯠꯇ ꯐꯪꯕꯤꯒꯅꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯦꯞ ꯑꯁꯤꯗ ꯑꯗꯣꯝꯅ IPLꯒꯤ ꯃꯦꯆꯁꯤꯡ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯦꯆꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯏꯚꯇ ꯌꯦꯡꯕ ꯌꯥꯒꯅꯤ ꯒꯦꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯎꯠꯂꯒ ꯊꯣꯏꯕꯤꯒꯗꯕꯅꯤ ꯃꯌꯥꯝꯅ ꯀ꯭ꯔꯤꯀꯦꯠ ꯐꯦꯟꯇꯦꯁꯤ ꯑꯁꯤ ꯁꯥꯟꯅꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯇꯤꯝ ꯁꯦꯝꯕꯤꯗꯨꯅ ꯑꯁꯦꯡꯕ ꯄꯩꯁꯥꯁꯨ ꯊꯣꯏꯕ ꯌꯥꯒꯅꯤ ꯍꯟꯗꯛꯀꯤ IPL ꯑꯁꯤꯗ ꯃꯣꯁ ꯄ꯭ꯂꯦꯅ ꯑꯗꯣꯝꯗ फ्री क्रिकेट बेट की लुपा 5,000 फास्ट डिपोजिट फंगीगनी मसिदा अदोमना प्रिडिक्ट तौबिगदबसी करम टीमना माई पाकनी अदुगा करम प्लेयरना रन क्या लौगनी अमसुंग कानाना ओवर क्या सिदुरिबनो हाइबसिजु खंबिगनी अदुगा अदोमना रियल मनी विन तौबा यागनी अदोमना ऑनलाइन कसिनो गेम 1,000 हेनबसु मोस्ट प्ले दा सानबा यागनी अदुगा करिगुंबा अदोमना लुपा 400 डिपोजिट तौतारगदी एक्स्ट्रा लुपा 1,400 फ्री कैश तसु फंगबिगनी अदुगा करिगुंबा अदोमना अदोमगी मरुपसिंगदा मोस्ट प्ले से रिफर तौबितारगदी लुपा 1,000 की बोनस फंगबिगनी रिफर तौबगी लिमिट असे अनलिमिटेड नि मसिदा सुनतना मोस्ट प्ले ना अदोमदा 1.5% की डेली अनलिमिटेड रोलिंग रिवार्ड पीरिबनी 5% वीकली रेस्क्यू बोनस हाइबदी लुपा 5,00,000 की रेस्क्यू बोनस हाइबदी करिगुंबा अदोमना माइथि तारगसु फंगदुरिबनी क्वाइनि नुवाइबा हाइतारगदी आइना पिन कमेंट पीरिबा लिंक असिदगी डाउनलोड तौबिदुना मोस्ट प्ले असि साइन अप तौबितारगदी अदोमना फ्री रिवार्ड ओना लुपा 200 फंगबिगनी मोस्ट प्ले की फेसबुक की ऑफिशियल पेज असिदा अदोमना पॉजिटिव रिव्यू अमसुंग कमेंट पीबितारगदी अदोमना एक्स्ट्रा लुपा 200 की बोनस फंगनी अदुगा अदोमना प्रिडिक्शन सु होबा यागनी मोस्ट प्ले एप्ता प्रमोशन लाख यावरिबनी मरमदुना आइना पिजरिबा पिन तौरिबा कमेंट की लिंक असिदा साइन अप तौबियु डाउनलोड तौबियु अमसुंग अदोमगी जर्नी से होबियु ऑल द बेस्ट अखोई इपुसे युम असिदा लेरमदब तारगदी आइसु युम असे नहाना थादोक्तुना चलमदबनी पजम तुम हौगलप मतमदा मफम अदुदा ngaraang yu thakpagi loina chakhaiduna leiba du thenei mapu odana breakfast horibani haiduna omelette hoduna lei madura pajam sangjilaktuna karino horibasibo haiduna hangi mapu oduna omelette ne haiduna hai sibu kanana chaduino haiduna hangi nang charing dragana saru no haiduna mapu na hare adu moduna su pajamna tawa adu dagi omelette adu lokthoduna mathanda charduna sakhi mapu oduna re kariguma macha dringi mamangda brush to thoya dra haiduna ha pamatamda पजमना रे नंग तौरब नत्रा नंग न तौदी यारे कदौरगे हाइदुना महा मफम अदुरगी थोलई मपान ड्रेस सेसेलदुना थोलकप मिकुबदुरा मचानुपादुना हरे तु सख्रितु यामना जाथिबा पुलिस ऑफिसर अदो मान खंजरिबा सिना संसार से महान लोइना कनबा ngमनी सिनी पजमगा मपागा यानदे हाइबसि एखोइना मसिगी सिन सिदा सुबा फंगी पजमगी मयुमगी मखा थंगबा फ्लेटा माकी बेस्ट फ्रेंड सोबना सुतुमदुना लेबा दु मयामन लाक्तुना नमदना होदोई ऑफिसर ओइद्रा हाइदुना यामना कन्ना हाइ अदुबु मचनुपीदुना दी दरकार तादे हाइदुना तुमदुना लei मबुंग अदुना लाक्तुना ममादा हगोलो यादे नंग नसानुपी से हाइदुना हरे ऑफिसर पदने आइंगसिदी माबु थादरमबगा ngमोइको मासे याम थेंगमले हाइदुना हरे ममा अदु लाक्तुना मचानुपीदु होदोई अदुगा हरे यहौ ngंतारगदी दे युम सिदने लक्ष्मी लei हाइबनी मचानुपीना होगतुना हरे लक्ष्मी से तारगदी नंगसु यामना ngana होगताइने अदुबु अखोइ मुंगसे कयाम पैसा पाइरगेने सोबना उइरी मपादा कॉफी पियो हाइदुना हाइ चक्रो चलो आदा हाइदुना मपाना हरे अदुसु महाना थैंक यू हाइदुना उइरी हाइ मपाई खबर दु मुल्लगा महाना पाबा सारतुना खबर की मरुमदा उइदुना लेरमी सोबना महाकी ऑफिस की गाड़ी अदु गायबदसु उइदुना लेरमी तसेंना हाबा मतमदा सोबना सि हाना थबक तौरमदबनी अदुबु महाक थबक तौरकपदगिदि तुमसित फाद्रे हाइदुना मसा मथना मथा सादुना लेरिंगे मिकुबदुदा पजम लाक्तुना महाकु मनादा उना खरा थिंजलदुना लक्नरदुना हौदोई सोबनाना सावदुना हुई सिदि कैदमक्ता लक्नरिनो हाइदुना सावनरई तुमसे नुसा सरक्त्रि फाउती तुमसित फादि हाइदुना हरे ngana numida nangona phone yam tawi adubu nana phone paidri se karigino haiduna sobuna na pajamda hangi pajamna hare ngana numida di thodu ma thuine khogi thela gari mafam da sapuka yombado madaida mi khara phunare na akhoi manaba singna aise singhel aduna yahon bani maduda makoina phuna badu da yawrabani na police sing aduna isu police station tamna puriyadna पुबदुदा अखोइ बासना मयाम मदुदा फुगे दे लेतदना मागी फुबम चान्स जेंग अदुना अङोंदा नि फुरकपनिने मधु सिंह लोसेलकपददी याम थेंख्रे मधुदुगिनी हाइदुना हरे सोबना नाइरे नपाना नंग फुबसिबु अनौब थबकि टाइपता
ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯨꯕꯨ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯗ ꯐꯔꯦꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯉꯣꯟꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯋꯦ ꯍꯥꯏꯗꯨꯕꯨ ꯃꯗꯨ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤꯅꯦ ꯑꯣꯐꯔ ꯑꯃ ꯂꯩ ꯀꯅꯥꯗꯥ ꯆꯠꯄꯒꯤꯅꯤ ꯀꯅꯥꯗꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥ 6ꯀꯤ ꯃꯇꯨꯡꯗꯗꯤ ꯄ꯭ꯔꯃꯣꯁꯟꯁꯨ ꯐꯪꯅꯤ ꯍꯥꯏ ꯑꯗꯨ ꯇꯣꯂꯣꯞꯁꯨ ꯆꯥꯎꯅꯤ ꯍꯥꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯗꯨ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯁꯣꯕꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯟꯕꯨꯗꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯁꯦ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤ ꯂꯩꯒꯦꯅ ꯍꯪꯒꯦꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤꯅꯦ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯆꯨꯝꯃꯦ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣꯗ ꯃꯗ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯇꯁꯦꯡꯅꯗꯤ ꯁꯣꯕꯅꯥꯅ ꯄꯖꯝꯗꯒꯤ ꯑꯦꯗꯚꯥꯏꯁ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯁꯣꯕꯅꯥꯗ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯕꯅꯤꯅ ꯑꯦꯗꯚꯥꯏꯁ ꯑꯗꯣ ꯌꯥꯝ ꯐꯖ ꯂꯧꯔꯦ ꯁꯣꯕꯅꯥꯅ ꯃꯈꯥ ꯇꯥꯔꯦ ꯐꯔꯦꯅꯦ ꯑꯗꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ ꯃꯗ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤꯒꯦ ꯃꯤꯒꯤ ꯊꯣꯡꯖꯤꯟ ꯌꯧꯅꯕ ꯑꯆꯥꯄꯣꯠ ꯊꯤꯟꯕ ꯆꯠꯄ ꯑꯗꯨꯅꯤꯗꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯑꯩꯗꯤꯅꯦ ꯍꯥꯟꯅꯗꯒꯤ ꯀꯩꯅꯣꯝꯃ ꯈꯜꯂꯒ ꯁꯨꯝ ꯂꯩꯕꯅꯤꯅꯦ ꯅꯈꯣꯏꯅ ꯑꯆꯥꯄꯣꯠ ꯊꯤꯟ ꯆꯠꯄ ꯃꯇꯝꯗ ꯑꯆꯥꯄꯣꯠꯀꯤ ꯄꯦꯀꯦꯠ ꯑꯗꯣ ꯍꯥꯡꯉꯒ ꯆꯥꯒꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯁꯤ ꯂꯩꯇꯕ꯭ꯔꯥ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯈꯜꯂꯤꯕꯅꯤꯗ ꯎꯄꯥꯏ ꯂꯩꯇꯕꯩ ꯆꯥꯗꯕꯩ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯧꯔꯨꯔꯗꯤ ꯊꯕꯛ ꯇꯠꯂꯦꯗꯅ ꯃꯗꯨꯗ ꯁꯣꯕꯅꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛꯅꯦꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯔꯒ ꯈꯟꯖꯗꯅ ꯒꯣꯕꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯃꯗ ꯄꯖꯝꯅ ꯍꯥꯏꯔꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯧꯒꯗꯕꯅꯤꯅꯦ ꯁꯣꯕꯅꯥꯒꯤ ꯑꯣꯐꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛ ꯂꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯕꯨꯡꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯣꯛꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯁ꯭ꯀꯨꯇꯤꯁꯤꯗꯗꯤ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯔꯝꯒꯅꯨ ꯃꯗꯨꯗ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯆꯠꯂꯣ ꯍꯥꯏ ꯅꯪꯒꯤ ꯁ꯭ꯀꯨꯇꯤꯗꯨꯗꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯊꯥꯗꯣꯛꯇꯣꯏꯕ ꯃꯗꯨꯗꯤ ꯅꯨꯄꯤꯅ ꯊꯧꯒꯗꯕ ꯒꯥꯔꯤꯅꯤ ꯅꯨꯄꯥꯅ ꯊꯧꯒꯗꯕ ꯒꯥꯔꯤ ꯑꯃ ꯊꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈꯤ ꯄꯖꯝꯅ ꯑꯣꯏꯜ ꯄꯝꯗ ꯊꯥꯎ ꯍꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯅꯨꯁꯥꯁꯨ ꯊꯥꯎ ꯍꯥꯟꯕ ꯂꯥꯛꯏ ꯑꯅꯨꯁꯥꯅ ꯄꯖꯝ ꯀꯧꯏ ꯄꯖꯝꯗꯤ ꯑꯅꯨꯁꯥ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯉꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯈꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯝꯃꯤ ꯄꯖꯝꯅ ꯑꯅꯨꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯅꯨꯁꯥꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯨ ꯅꯪ ꯂꯥꯛꯑꯝꯃꯦ ꯇꯥꯏ ꯑꯗꯨꯕꯨ ꯎꯅꯗꯕꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅꯦ ꯄꯖꯝꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ ꯃꯗꯨꯒꯤ ꯍꯨꯏ ꯑꯗꯨꯅ ꯂꯣꯏ ꯇꯝꯊꯣꯛꯑꯝꯃꯅꯤꯅꯦ ꯄꯖꯝꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯑꯩ ꯀꯥꯎꯔꯝꯃꯅꯤꯅ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯊꯕꯛ ꯂꯩꯌꯦꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯅꯨꯁꯥꯅ ꯌꯥꯝꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯀꯥꯎꯗꯨꯅꯣ ꯅꯪꯗꯤ ꯁ꯭ꯀꯨꯜꯒꯤ ꯇꯣꯞꯄꯔꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯃꯇꯨꯡꯗ ꯅꯪ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄꯖꯝꯅ ꯍꯥꯏꯔꯦ ꯁ꯭ꯀꯨꯜꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯣꯂꯦꯖ ꯇꯝꯃꯝꯕꯅꯤ ꯑꯗꯨꯁꯨ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯅꯨꯁꯥꯅ ꯍꯪꯉꯤ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯕꯅꯤ나 ꯍꯌꯦꯡ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯇ ꯇꯥꯟꯗꯅ ꯂꯩꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯨꯁꯥꯅ ꯄꯖꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯗꯣꯛꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯄꯖꯝ ꯑꯃꯁꯨꯡ ꯁꯣꯕꯅꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨꯒꯤ ꯄꯥꯔꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯅꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯤꯕꯅꯤꯅꯦ ꯃꯗꯨ ꯄꯖꯝꯅ ꯍꯥꯏꯔꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯃꯛꯇꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯕꯗ ꯃꯥꯅ ꯈꯪꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯊꯥꯖꯕꯕꯨ ꯉꯝꯗꯦꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯝꯕꯔ ꯄꯤꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯪꯉꯛꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯃꯁꯤꯗꯕꯨ ꯀꯔꯤ ꯈꯟꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯑꯩꯗꯤ ꯏꯁꯥ ꯏꯊꯟꯇ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯅꯩꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯖꯥꯠꯅꯤꯅꯦ ꯑꯩꯗꯤ ꯒ꯭ꯌꯥꯟꯕꯨ ꯇꯥꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯣ ꯅꯪꯒꯤꯗꯣ ꯀꯜꯂꯛꯏꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯝꯕꯔ ꯄꯤꯔꯦ ꯍꯥꯏꯕꯗꯨꯗ ꯇꯟꯖꯥꯗꯨꯗ ꯑꯅꯨꯁꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯄꯖꯝꯁꯨ ꯁꯣꯕꯅꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤꯅ ꯁꯣꯕꯅꯥꯅ ꯐꯣꯟ ꯑꯗꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯐꯨꯗ ꯑꯣꯔꯗꯔ ꯇꯧꯒꯗꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯗꯨꯗ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯗꯤ ꯗꯨꯌꯤꯡꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯁꯦ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯦꯅꯦ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩ ꯊꯤꯜꯂꯁꯨ ꯊꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯒꯗ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯪꯉꯤ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯔꯥꯎꯖꯅ ꯈꯨꯝꯃꯤ ꯑꯅꯨꯁꯥꯅ ꯃꯥꯒꯤ ꯑꯣꯔꯗꯔꯁꯤꯡ ꯑꯗꯨ ꯄꯖꯝꯗ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯣꯕꯅꯥꯗꯤ ꯃꯊꯟꯇ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯥꯅ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯪꯉꯤ ꯑꯣ ꯃꯥꯒꯤ ꯗꯤꯂꯤꯚꯔꯤꯁꯤꯡ ꯑꯗꯣ ꯗꯥꯏꯔꯦꯛ ꯇꯧꯔꯛꯅꯕꯩꯗꯃꯛꯇꯅꯤ ꯅꯪꯁꯦ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯗꯨꯅ ꯄꯖꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯥꯁꯠ ꯐꯨꯗ ꯀꯌꯥꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯩꯔꯗꯨꯅ ꯑꯅꯨꯁꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯏ ꯅꯪ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯥꯏꯔꯛꯏ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯪꯕ ꯃꯇꯝꯗ 6550 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄꯖꯝꯗ ꯃꯍꯥꯛꯅ ꯇꯤꯞꯁꯅꯦ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯄꯩꯁꯥ ꯑꯃ ꯄꯤꯔꯝꯃꯤ ꯄꯖꯝꯗ ꯄꯩꯁꯥꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯦ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯋꯦꯇꯔ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯤꯞꯁ ꯄꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯇꯤꯞꯁ ꯑꯗꯨ ꯂꯧꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯅꯨꯁꯥꯁꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯗꯨꯅ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯏ ꯄꯖꯝꯁꯨ ꯁꯣꯕꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯣꯕꯅꯥꯒ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯔꯗꯨꯅ
วารีดูสันนรีโซบนานะฮังอีนักคุยมีติ้งดูริกาไม่ตกเกกะริไว้ฉันรักเกกะริหารักเกให้ดูฮังอีอาซาโพลดูลอลบมาตุงดามหาลนังวันโปรโพสก็ตลกปรานี่กะริโนขระหายุดนะให้ดูฮังอีปัจจุบันสุอาหามดีกันเป็นคุมัมดีปัจจุบันฮารีไอ้เนี่ยสารทันนบสิงห์ต่อมังวันปีระบมาตุงดามาเลยวันทิปพิเศษเลยเนี่ยว่าให้รู้ตาเราสวดาที่มุมมนุษย์เลยดูนะฮารีไอ้เนี่ยดีเนี่ยหานะให้คิดไปได้นะวันดามาเลยนะเสียสินนะไปวานี่มีมาดูรปัจจุบันฮารีวันนี้ให้ดูชุมยาเลยเนี่ยชีวิตอะไรฮารามนี่นะไอเดียกี่มานะภาษาว่าดูเลยภาษาเย็นดีเนี่ยปัจจุบันฮารีแค่ตัวข้าร้อนอยู่อะไรสิสอบนั่นไงทิปสปีรักฟุตรีนั่นที่ก็ไม่ตัวรีบ้าปัจจุบันฮารีฮันพูดที่ฮันโตคีดูบุฮันโตคมิคุบัดูดาทำมวยดูดาดีประชาชนฮันโตคีไปดมักเตนุ่งไอทริปนี้เนี่ยสิส่วนวันที่จะกินดมักเตทิปสตูเล่าดูวิวานี่ว่าให้รู้ตาบล้สอบนั่นที่นกพุทธวันทักกี้ปัจจุบันกี่มายุ่งดาทีวีเป่าดาอ่างมังเคยให้บกี้เป่าสิงตานะดูนั่นเลยนะมีปัจจุบันกี่มาพูดนะดีมาป่าดาอ่างสิงสิบุการุการละทีดูริบโนให้ดูหังงี้ยามทุนทินดูริบนี่ให้ดูนะสูมาป่าดูนคุมีส่วนหลักนั้นปัจจุบันดีการเล่บกี้ใช้ตาดูนั่นเลยนะมีการบุการนั่นระดีการนั่นบกี้ใช้ตาวสิดีมาสานตาบนี่ทาบลกี่มังอัลสูมาชาปีให้ประตูนี้น้องอาลักพัดปัจจุบันกี่มาป่านะปัจจุบันกี่มาพูดดามาสานว่าปัจจุบันกี่กาวน์ประชากรหับสลุให้ดูนะให้เลยโอ้ยหับกี่ให้ดูนะให้ฮับสุดภาษานั่งกันแล้วมิ่งมาเลยน้องวันฮับงวันนี้ก็ให้ดูนะเรย์ไอ้ขังอีกตัวเราแค่ให้ดูนะมาพูดดูนะเรย์ปัจจุบันสูมาฮักกี่เดลิเวอรี่ตัวรีบเนี่ยให้ดูนะมาฮักลำบีเด็กไก่ท้องดุนหลักเป็นมิคุบัตุดามาพูดนะพูนตัวดูนะเบียร์บอตล์มารีขัดปอร์ให้ดูนะเรย์การที่น้องชุดทับบ้านตัวอุดบิดานายมเดลิดูบุโคกจะละกันเลยสวยอาดระให้ดูนะปัจจุบันมาพูดนะเรย์นั่งวุฒิเดลิเวอรี่กี่มีเนี่ยได้เนี่ยเดลิเวอรี่ตัววิอาดระให้ดูนะเรย์ยุ่งเดลักขังนี่ให้ดูนะปัจจุบันนะเรย์ปัจจุบันเดลิเวอรี่ตัวดูนะจัดรีบมาพัมมาดูดีมหาเสรันตุรันจังมุดูนะมาพัมมาดูทงหางตัวก็มาตั้มดาอ่างมาชินปุ่นดูเลยไปกี่โมงดูมหาละอุยมาชินปุ่นดูเลยไปโมงดูอุบุดูดามหากริสุขุมัมเดเอเดรสสิช่วยนั่นเลยหารุมดูนะมหามาพัมมาดูกี่ทเลยปัจจุบัน police station ดลาย police station ดลาพัมมาตั้มดากินเนปอร์ดูกี่ว่าพัมมาซี police station นั้นมาปาลตัมบกี่มาหุดดาอัตโตปะ inspector มาดัตตัมมามี police สิงห์ดูก็ปัจจุบันกายุ่งมาดูลาพัมมาตั้มดามาพัมมาดูเลยมามีสิงห์ดูบุ police นั้นน้องไม่นักกาปุตุนะพารามีน้องไม่กี่ว่าคนตาวมาตั้งแต่ดีปัจจุบันดูมาพังมาดูรีฮอตในเชนคีกินเนปอร์ดูนะทลปมาตั้งแต่ปัจจุบันกี่มาปาดาน้ำบวยน่ะสวยนะฮาร์ดกันนี่ฮะนั่นทนะพังมาดูรีกิจคีทีวีกี่เป่าดูมาปาในอินเทอร์วิวปีดูนะไอ้คนน่ะง่ายสิบุกันพุ่งกันไปกี่มารำดีมาพังมาสิได้คนน่ะตานจานนี่ก็ไปกินให้ดูนะฮะเลยเป่าดูตาวมาตั้งแต่ปัจจุบันเลยเป่าในไอ้เนี่ยปีละก็มาแล้ววันเนี่ยพ้าวชาตินะทีวีเดอินเทอร์วิวปีดีเป็นนี่นะตัวรีเป็นนี่เนี่ยแต่เสียงไปเฮโร่ดีไอ้เนี่ยดูก็ให้ดูนะฮะเลยปัจจุบันสุดท้ายยามกันน่ะตะอีวันนี้ปัจจุบันง่ายแบบแบบสิ่งที่สูมาปานาการที่ตาลีบนี้ปัจจุบันว่าข้าตาเลยมาทุ่งลิตรเดียตุกามาสานาพาวพุลิสออฟฟิเชียลในการหายใจริบนี้เนี่ยว่าให้ลิตรเอาเนื้อปาลุสาวตัวทะเลปัจจุบันมาปานามาพูดได้เลยมาหนังง่ายสิเห็นมันก็เลยว่างงานมันขับเบรกพาวให้อยู่ปัจจุบันได้เลยการินว่าเสียงบ่ายบ่มันจะมาปานาให้เลยไอ้กี่ทับวักเนี่ยยามละการตุกการงานกันปัจจุบันส่วนไอ้ดิ่งงานดูดีให้ตัวให้เลยนั่งกันดูดีกี่ให้ตัวให้เลยมันจะปัจจุบันได้มาปานาสิ่งที่เราตัวเขาปักทาร์มีปัจจุบันมาปานาให้เลยมาสานาที่ฮีโร่นี่การหายใจริบน้องวิมาขลตาวันเดิมมาพังมาดูดีโคตรน่าเสียนคลิปนี้ไอ้ยี่มีสิ่งดูน่านกพุทธวันท้าวราบนี้ปัจจุบันสาวดูน่าเฮเร่ใครก็น้องขังไปในกีรีภาษามาพูดดูน่าเทียนทาร์ดูน่านั่งมาปานทอกโรยาเร่ปัจจุบันสู้มาหลุดตันตามีดูเกาทุ่มดูน่ามาพังมาดูดีทอกีสาวน่านะปัจจุบันกี่มาพูดเกาดูน่าใครก็น้องมาขลยามตาลิสิบุหายดูน่าหางงี้ไอ้ชาลุปานะมาอยู่มาชาลุปานะพุยชุนุปาดูสาวดูน่ามาทักกะกระปัจจุบันกี่มาปาดูสู้คุ้มกับทาดูน่าไหลสาวน่าสู้ฮัตุลักดูน่าปัจจุบันกี่มาปาได้เร่สองได้เนี่ยแก่ละขันหายอยู่หายเลยบ่เนาะงานนี้ว่าใจนี่มาดุมใจอยู่อะดูบุคุตีเอาคนหายตัวน่ะอาการนั่นน่ะเดี๋ยวงอเดอร์ไวส์เนี่ยปีดีอะดูนั่งน่ะตัวรีบสินะกะลีน้อยหายตัวน่ะหางไงสอบล่าสุดสาวตัวน่ะปัจจุบันกี่มาปาน่ะกับทาริบุคุบดูบุลงทุ่มตัวน่ะมาพังมาดูดีจักขี้อามุขันจะเลยคูบดูคุกันละตัวน่ะมหานามูกับทารามีสอบน่ะพุกเขาก็ตัวน่ะนั่งน่ะตัวรีบต่อยามน่ะลาลีมาสิได้กี่เห็นน่ะสวยบ่เลยที่ให้มันตัวน่ะมาพังมาดูดีจักขี้อสมโตตัวน่ะมาปาดูสู้นายดิวตี้จักขี้ยมมาทักตัวน่ะปัจจุบันดูมาทันเดลงน่ะตุ้มตัวน่ะเลยมีอนุสารปัจจุบันดาไอ้ลานเคยให้ตัวน่ะให้รีกะริกิโนให้ตัวน่ะหังว่ามาตั้มดาติปปีรูใบนี่ให้ตัวน่ะให้รีไอ้สุกะริขลุใบโนขังเดรอะดูอีบานี่อัมตังอุนน่ะละกะเซงตุน่ะสิให้ตัวน่ะอนุสารปัจจุบันดาหรักปะตัวดาปัจจุบันสุหาราวรตัวน่ะโหยอุนน่ะสิให้ตัวน่ะให้รีน้องอาลักพอมาตั้มดาสอบนานะออฟฟิศลำได้มีคุบดูดาปัจจุบันสุทอลักปังไงวันนี้อดูบุปัจจุบันทอลักเตะไกดูรับประจานเอาให้ดูนะมหานะขันดูนะเรมีออฟฟิศทับกตัวบุษมหาทับกตัวพงคำเดสอบนานะมายุ่งดาลักพอมาตั้มดามานะแบงก์อคาอุนต์กิสเตเมนต์เช็คตัวโน้ไปตั้มตาให้การิมตตาดับบิดมหาปัจจุบันกี่มายุ่งตั้มนะสัลีปัจจุบันก็สอบนาก็กี่มายุ่งมาสิบิลดิ้งอามาขัดตัดนี่นะ
ꯄꯖꯝꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕꯅꯤ ꯃꯥ ꯀꯥꯈꯠꯂꯛꯇꯨꯅ ꯃꯄꯨꯗ ꯄꯖꯝꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯕꯅꯥꯅ ꯃꯄꯨꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯃꯥꯏꯗꯨꯅ ꯍꯪꯉꯤ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯐꯦꯁ ꯄꯦꯛꯅꯤ ꯃꯥꯏ ꯂꯪꯊꯣꯛꯇꯣꯔꯤꯕꯅꯤ ꯔꯤꯇꯤꯛ ꯔꯣꯁꯟ ꯃꯥꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯅꯦ ꯃꯥ ꯉꯁꯥꯏ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯎꯅꯅꯤꯁꯨ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯣꯟ ꯃꯔꯤꯔꯛ ꯇꯧꯕꯕꯨ ꯄꯥꯏꯁꯨ ꯄꯥꯏꯕꯤꯗꯕ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯍꯟꯕꯤꯔꯛꯇꯕ ꯒꯦꯠꯇꯁꯨ ꯎꯅꯕ ꯂꯥꯛꯇꯕ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯨꯛꯀꯤꯗꯨꯗꯤ ꯃꯥꯗꯤ ꯀꯦꯕꯗꯅꯤꯅꯦ ꯊꯦꯡꯉꯤꯕꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯐꯤꯔꯣꯜ ꯆꯦꯟꯖ ꯇꯧꯗꯨꯅ ꯁꯦꯠꯈꯤꯕꯅꯤ ꯅꯨꯄꯤ ꯑꯃꯒ ꯗꯦꯠꯇ ꯆꯠꯀꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯉꯥꯡꯉꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨ ꯑꯅꯨꯁꯥꯔ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯃꯄꯨꯗꯨꯗ ꯍꯪꯉꯤ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯄꯖꯝ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯅꯨꯁꯥꯁꯨ ꯂꯥꯛꯏ ꯑꯅꯨꯁꯥꯁꯨ ꯌꯥꯝꯅ ꯅꯥꯟꯅ ꯂꯥꯛꯄꯅꯤ ꯄꯖꯝꯁꯨ ꯇꯥꯏ ꯄꯨꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯕꯅꯤ ꯑꯅꯨꯁꯥꯅ ꯂꯥꯛꯇꯨꯅ ꯄꯖꯝꯗ ꯀꯣꯜꯂꯝꯃꯤ ꯄꯖꯝꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯅ ꯀꯣꯟꯁꯤꯟꯖꯔꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯉꯛꯁꯨ ꯉꯥꯡꯉꯝꯃꯤ ꯑꯅꯨꯁꯥꯅ ꯍꯥꯏꯔꯛꯏ ꯇꯤꯞ ꯄꯤꯕꯒꯤ ꯃꯇꯥꯡ ꯑꯗꯣ ꯑꯩꯗꯤ ꯑꯐꯕ ꯁꯥꯒꯦꯅ ꯇꯧꯈꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯣ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯑꯐꯕ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯌꯥꯝ ꯂꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯧꯖꯤꯛ ꯍꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯑꯃꯨꯛ ꯄꯖꯝ ꯑꯗꯨ ꯍꯧꯒꯠꯍꯜꯂꯗꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯄꯨ ꯑꯃꯁꯨꯡ ꯁꯣꯕꯅꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯕꯅꯥꯁꯨ ꯃꯃꯥꯏꯗ ꯐꯦꯁ ꯄꯦꯛ ꯊꯥꯕꯗꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯄꯨꯗ ꯁꯣꯕꯅꯥꯅ ꯍꯪꯉꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯌꯥꯗꯣꯔꯤꯕ ꯖꯥꯠꯂꯅꯦ ꯃꯄꯨꯅ ꯍꯥꯏꯔꯦ ꯑꯩꯅ ꯄꯖꯝꯁꯦ ꯈꯪꯉꯤꯗ ꯑꯣꯏꯔꯣꯏꯗ ꯃꯥꯏ ꯊꯕꯛꯇꯣ ꯄꯖꯝꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯆꯥꯕ ꯊꯛꯄ ꯉꯥꯎꯕ ꯂꯥꯡꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯅꯨꯁꯥꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯖꯖꯤꯡ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏꯁꯤꯅ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯌꯥꯝꯅ ꯉꯛꯄꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯄꯁꯤꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯅꯨꯁꯥꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯉꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯄꯖꯝꯅ ꯍꯥꯏꯔꯦ ꯆꯍꯤꯅ ꯆꯍꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯤꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤꯅꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯈꯣꯏꯒꯤꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯅꯤ ꯑꯅꯨꯁꯥꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯪꯁꯥꯔ ꯑꯃꯈꯛꯇꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯣꯕꯅꯥꯅ ꯃꯄꯨꯗ ꯐꯣꯟ ꯇꯧꯔꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯣꯏ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯃꯦꯁꯦꯖ ꯇꯧꯔꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯤ ꯆꯥꯍꯟꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯑꯅꯨꯁꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯖꯝꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯑꯝꯇ ꯌꯥꯝ ꯍꯔꯥꯎꯔꯛꯈꯤꯅꯨ ꯃꯆꯤꯟꯗ ꯅꯠꯇꯦꯀꯣ ꯃꯃꯥꯏꯗꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯏ ꯄꯖꯝꯅ ꯁꯣꯕꯅꯥꯗ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯝꯗꯦ ꯋꯥꯆꯦꯞꯇꯁꯨ ꯃꯦꯁꯦꯖ ꯍꯟꯖꯤꯟ ꯊꯥꯏ ꯑꯗꯨꯁꯨ ꯑꯃꯠꯇ ꯌꯦꯡꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯌꯦꯡꯉꯨ ꯇꯥꯔꯗꯤ ꯕ꯭ꯂꯨ ꯇꯤꯛ ꯈꯣꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯕꯅꯤ ꯃꯕꯨꯡꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯖꯝꯅ ꯚꯣꯏꯁ ꯃꯦꯁꯦꯖꯇ ꯍꯥꯏꯔꯛꯏ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯊꯨꯡꯕꯤ ꯑꯩꯁꯦ ꯒꯥꯔꯤ ꯌꯥꯗꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯕꯅꯤꯅꯦ ꯑꯝꯇ ꯂꯧ ꯂꯥꯎꯅꯦ ꯅꯣꯡꯅ ꯃꯔꯣꯝ ꯆꯨꯕꯅꯦ ꯃꯕꯨꯡꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯦ ꯃꯊꯟꯗ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯑꯝꯇ ꯂꯧꯕꯤꯔꯨꯆꯣ ꯁꯣꯕꯅꯥꯁꯨ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯄꯖꯝ ꯂꯧꯕ ꯂꯥꯛꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯅꯪ ꯅꯕꯨꯡ ꯊꯥꯛꯀꯗꯕ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯂꯥꯛꯑꯕ ꯁꯣꯕꯅꯥꯅ ꯄꯖꯝ ꯎꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯣꯇꯦꯜꯒꯤ ꯋꯦꯇꯔꯒꯤ ꯇꯥꯏꯞꯇ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯑꯩꯕꯨ ꯋꯦꯇꯔ ꯃꯥꯜꯂꯕꯣ ꯍꯣꯏꯅꯦ ꯃꯥꯜꯂꯤꯅꯦ ꯃꯁꯤꯗ ꯊꯧꯔꯛꯏꯕ TVS ꯁ꯭ꯀꯨꯇꯤ ꯑꯁꯤ ꯊꯥꯏꯅꯗꯤ ꯐꯖꯅ ꯅꯩꯔꯝꯕ ꯒꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯆꯥꯟꯅꯅ ꯐꯤꯂꯝ ꯑꯁꯤꯗꯁꯨ ꯁꯤꯖꯤꯟꯅꯔꯛꯏ ꯁꯣꯕꯅꯥꯅ ꯁꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯖꯝꯅ ꯁꯥꯎꯔꯅꯨꯁꯦ ꯌꯥꯜꯂꯦꯁꯦ ꯑꯩꯅꯅꯦ ꯗꯦꯠ ꯆꯠꯄꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯂꯤꯔꯧꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯦꯠ ꯆꯠꯂꯝꯗꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯤꯔꯧꯔꯥ ꯃꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯏꯁ ꯌꯥꯝꯅ ꯀꯤꯔꯕꯁꯦ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯒꯅꯨꯗ ꯑꯩꯈꯣꯏ ꯀꯤꯁꯁꯨ ꯇꯧꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯣꯕꯅꯥꯅ ꯒꯥꯔꯤ ꯈꯪꯄꯥ ꯐꯥꯔꯝꯃꯤ ꯅꯈꯣꯏꯅ ꯀꯤꯁ ꯇꯧꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯦ ꯈꯖꯥꯏꯗꯅꯤꯗ ꯑꯁ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯌꯥꯔꯦ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯆꯠꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯍꯨꯝꯂꯛ ꯀꯣꯟꯅꯩ ꯀꯤꯁ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯨ ꯃꯃꯥꯟꯅꯕꯤ ꯑꯃꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤꯅ ꯇꯝꯃꯤꯕꯅꯤꯗꯣ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯁꯤꯅ ꯇꯥꯛꯏꯁꯤꯅꯗꯤ ꯃꯥꯅ ꯅꯪꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤ ꯇꯥꯛꯏꯕꯅꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯁꯥꯏꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯆꯤꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯕꯅꯥꯅ ꯃꯗꯨꯗꯤ ꯀꯃꯥꯏꯅ ꯁꯥꯟꯅꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯝꯃꯤ ꯀꯣꯂꯣꯅꯤ ꯑꯗꯨꯒꯤ ꯐꯪꯁꯟ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯚꯪꯒ꯭ꯔꯥ ꯇꯧꯕ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗ ꯚꯪꯒ꯭ꯔꯥ ꯇꯧꯅ ꯄꯖꯝꯅ ꯑꯩꯈꯣꯏ ꯏꯄꯨꯅ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯌꯩꯍꯧ ꯍꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯍꯧꯔꯣꯅ ꯍꯥꯏꯔꯛꯏ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯗꯨꯅ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯗ ꯍꯪꯕ ꯃꯇꯝꯗ ꯁꯩꯔꯦꯡ ꯑꯃ ꯏꯔꯒ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯨ ꯚꯪꯒ꯭ꯔꯥ ꯇꯧꯅꯅꯤ ꯍꯪꯉꯤꯕꯁꯤ ꯄꯖꯝ ꯑꯃꯁꯨꯡ ꯑꯅꯨꯁꯥ ꯎꯅꯔꯝꯃꯤ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯨꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯁꯝꯖꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯩꯔꯦꯡ ꯑꯃ ꯊꯤꯔꯗꯨꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯅꯨꯁꯥꯗꯤ ꯌꯥꯝꯅ ꯅꯣꯛꯑꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯖꯔꯛꯄꯅꯤ
ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯈꯣꯡꯗꯥꯔꯛꯄꯁꯤꯅꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯕꯁꯦ ꯌꯥꯝꯅ ꯀꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯅꯨꯁꯥ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯅꯨꯁꯥꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯛꯏꯁꯤꯅ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯦꯅ ꯃꯗꯨꯗ ꯑꯅꯨꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯄꯖꯝ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯅꯣꯡꯃꯇ ꯌꯦꯡꯉꯨꯗꯦ ꯄꯖꯝꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯐ꯭ꯂꯠꯇꯤꯡ ꯇꯧꯈꯤꯕꯗꯥꯏꯅꯦ ꯑꯅꯨꯁꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯐ꯭ꯂꯠꯇꯤꯡꯕꯨꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐ꯭ꯂꯠꯇꯤꯡ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕꯗꯨꯗꯤ ꯁꯨꯝꯅꯗꯒꯤ ꯐ꯭ꯂꯠꯇꯤꯡꯅꯤ ꯂꯐ ꯅꯠꯇꯦ ꯃꯗꯨꯗ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯃꯁꯤ ꯃꯥꯟꯅꯗꯕ꯭ꯔꯅꯦ ꯑꯅꯨꯁꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯦ ꯅꯪꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯩꯒꯤ ꯁꯪꯁꯥꯔꯒ ꯅꯪꯒꯤ ꯁꯪꯁꯥꯔꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯁꯪꯁꯥꯔꯗꯨꯗꯗꯤ ꯐ꯭ꯂꯠꯇꯤꯡ ꯇꯧꯔꯝꯒꯅꯤ ꯅꯨꯡꯁꯤꯅꯕ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯃꯆꯥ ꯄꯣꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯗꯤ ꯃꯁꯤ ꯇꯧꯗꯦ ꯑꯩ ꯅꯪꯉꯣꯟꯗ ꯏꯟꯇꯔꯦꯁꯄꯨꯗꯤ ꯈꯤꯇꯪ ꯂꯩꯔꯝꯃꯤ ꯐ꯭ꯂꯔꯇꯤꯡ ꯍꯥꯏꯕꯁꯤꯒꯅꯦ ꯂꯚ ꯍꯥꯏꯕꯁꯤꯒ ꯇꯣꯉꯥꯜꯂꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯈꯔ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯄꯖꯝ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯀꯔꯤꯝꯇ ꯈꯪꯉꯝꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯛꯄ ꯍꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯣꯛꯈꯤ ꯁꯤꯅꯤꯅꯦ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯅꯨꯄꯥꯒꯤ ꯊꯃꯣꯏꯁꯤꯡꯁꯤꯗ ꯁꯥꯟꯅꯕꯤꯔꯤꯕꯅꯤꯅꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯡꯒꯜ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯃꯇꯅꯕꯨ ꯌꯥꯕꯤꯔꯛꯑꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯕꯤꯔꯦꯅ ꯈꯟꯖꯔꯨꯕ ꯅꯨꯄꯤꯗꯨꯅ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯝꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯃꯇ ꯊꯥꯖꯔꯔꯣꯏ ꯃꯗꯨꯅ ꯅꯨꯄꯤꯁꯤꯡꯗ ꯃꯁꯤ ꯇꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯇꯟꯖꯥꯗꯨꯗ ꯑꯅꯨꯁꯥꯒꯤ ꯐꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯏ ꯄꯖꯝꯗ ꯀꯔꯤꯝꯇ ꯏꯟꯇꯔꯦꯁ ꯄꯤꯕꯤꯔꯝꯗꯦ ꯄꯖꯝꯒꯤ ꯃꯥꯏꯊꯣꯡꯗꯤ ꯃꯛꯁꯟꯈ꯭ꯔꯦ ꯄꯖꯝꯅ ꯑꯅꯨꯁꯥꯗ ꯍꯥꯏꯔꯦ ꯅꯪ ꯆꯠꯇꯣꯔꯕ꯭ꯔꯥ ꯃꯗꯨꯗ ꯑꯅꯨꯁꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯑꯩ ꯀꯅꯥꯒꯨꯝꯕꯒ ꯎꯅꯒꯗꯕꯅꯤ ꯄꯖꯝ ꯅꯨꯃꯤꯗꯥꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯁꯣꯕꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯃꯥꯏ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯨꯕꯗ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯝꯃꯛꯏ ꯁꯣꯕꯅꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯃꯀꯣꯡ ꯉꯥꯎꯖꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯝꯃꯣꯏ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯝꯒꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯁꯤꯗꯤ ꯅꯪꯒꯤ ꯁꯩꯔꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯈꯤꯗꯕꯁꯤꯅꯤꯅꯦ ꯁꯩꯔꯦꯡ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯨ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯁꯩꯔꯦꯡꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯁꯩꯔꯦꯡ ꯑꯗꯨ ꯁꯣꯕꯅꯥꯅ ꯇꯥꯍꯜꯂꯤ ꯃꯗꯨꯗ ꯃꯗꯨꯒꯤ ꯁꯩꯔꯦꯡ ꯑꯗꯨꯗꯤ ꯄꯨꯝꯃꯦ ꯃꯅꯝ ꯅꯝꯃꯦ ꯀꯅꯥꯅꯕꯨ ꯌꯥꯔꯛꯇꯨꯅ ꯃꯗꯨ ꯁꯩꯔꯦꯡꯗꯨꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯑꯁꯨꯛ ꯌꯥꯝ ꯐꯖꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯩꯔꯦꯡꯗꯨ ꯇꯥꯔꯨꯕꯒꯤꯅꯤꯅꯦ ꯔꯤꯖꯦꯛ ꯇꯧꯔꯛꯏꯗꯣ ꯁꯩꯔꯦꯡꯗꯨ ꯇꯥꯍꯜꯂꯝꯗ ꯇꯥꯔꯒꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯕꯅꯤꯅꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯩ ꯆꯪꯈꯤ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯍꯅꯨꯕꯁꯤꯕꯨ ꯅꯨꯡꯁꯤꯕꯩ ꯃꯇꯥꯡꯗ ꯀꯔꯤꯕꯨ ꯈꯪꯉꯝꯗꯣꯏꯅꯣ ꯄꯖꯝꯁꯤ ꯃꯍꯥꯛꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯁꯣꯕꯅꯥꯅ ꯄꯖꯝꯒꯤ ꯂꯦꯡꯕꯥꯟꯗ ꯀꯣꯜꯂꯗꯨꯅ ꯃꯔꯨꯞ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯈꯣꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯈ꯭ꯔꯣꯔꯥ ꯄꯖꯝꯗꯨ ꯆꯠꯂꯣ ꯍꯌꯦꯡ ꯑꯌꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯕꯨꯡꯅ ꯀꯃꯥꯏ ꯇꯧꯍꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤꯒꯦ ꯀꯥꯏꯅ ꯃꯩꯆꯥꯛ ꯈꯥꯡꯉꯤꯕꯅꯤꯗꯅ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯩ ꯇꯧꯗꯣꯔꯤꯕ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅꯕ ꯁꯥꯗꯅ ꯗꯦꯕꯗꯥꯁ ꯁꯥꯗꯅ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯅꯤ ꯁꯣꯝꯗꯗꯤ ꯄꯖꯝꯁꯨ ꯀꯥꯏꯅꯕꯒꯤ ꯏꯁꯩꯗꯣ ꯍꯧꯗꯅ ꯂꯩꯈꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯩꯁꯛꯄꯁꯤꯡꯅ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯄꯨꯊꯣꯛꯑꯝꯃꯤꯕꯁꯦ ꯌꯥꯝꯅ ꯍꯩꯅꯕ ꯄꯨꯊꯣꯛꯑꯝꯃꯤꯕꯖꯥꯠꯅꯤ ꯄꯖꯝꯒ ꯃꯄꯨꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯖꯝꯒꯤ ꯃꯄꯨꯗꯨꯅ ꯄꯖꯝꯗ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯥꯞ ꯂꯥꯛꯑꯣꯏꯗꯕꯅꯤꯅꯦ ꯈꯔ ꯃꯇꯝ ꯌꯦꯡꯗꯅ ꯀꯣꯏꯒꯗꯕꯅꯤꯅꯦ ꯑꯩꯁꯨ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯤ ꯃꯊꯨꯔꯥꯝ ꯀꯧꯏ ꯀꯔꯤꯅꯣ ꯅꯨꯄꯥꯔ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯠꯇꯦꯗ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯗꯨꯒꯅꯦ ꯃꯥ ꯂꯩꯕ ꯖꯒꯥꯗ ꯑꯩꯅ ꯃꯥꯒꯤ ꯑꯦꯇꯦꯟꯁꯟ ꯐꯪꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯕꯅꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯎꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯑꯦꯛꯁꯤꯂꯦꯇꯔꯁꯦ ꯇꯤꯀꯠꯇꯅ ꯂꯩꯈꯠꯂꯒ ꯋꯨꯡꯒꯥꯅ ꯊꯧꯕꯗꯣ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯨꯅꯗꯤ ꯅꯪꯅ ꯁꯤꯔꯣ ꯍꯦꯟꯅ ꯂꯥꯎꯍꯧꯗꯣꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯦ ꯀꯣꯏꯅꯈꯤꯕꯅꯤ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯃꯃꯤꯡꯗꯤ ꯃꯊꯨꯔꯥꯝ ꯀꯧꯗꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯅ ꯀꯣꯏꯔꯛꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯃꯊꯪ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯄꯨ ꯑꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯤ ꯑꯃꯈꯛꯇꯗ ꯄꯟꯗꯨꯅ ꯂꯩꯒꯅꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯁꯦ ꯁꯥꯡꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯃꯊꯥ ꯁꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯣꯕꯅꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯔꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯀꯦꯛ ꯄꯨꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯕꯅꯥꯅ ꯄꯖꯝꯒꯤ ꯃꯅꯥꯛꯇ ꯀꯦꯛ ꯑꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ ꯃꯥ ꯉꯔꯥꯡꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤꯅ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯖꯝꯗꯗꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯀꯦꯛ ꯑꯗꯨꯅ ꯁꯣꯕꯅꯥꯒꯤ ꯃꯕꯨꯡꯒꯤ ꯃꯃꯥꯏ ꯑꯗꯨ ꯊꯣꯝꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯏ ꯁꯣꯕꯅꯥꯅ ꯃꯕꯨꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯅ ꯅꯣꯛꯆꯔꯝꯃꯤ ꯃꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯕꯨꯡ ꯆꯪꯈꯤ ꯄꯖꯝꯁꯨ ꯁꯣꯕꯅꯥꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯁꯦ ꯅꯪꯅ ꯊꯥꯔꯛꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯇꯥꯟꯅꯔꯗꯨꯅ ꯁꯣꯕꯅꯥꯗ ꯄꯖꯝꯅ ꯐꯨꯔꯝꯃꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯕꯦꯟꯆ ꯑꯃꯗ ꯐꯝꯃꯤꯟꯅꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯀꯟꯅ ꯐꯨꯔꯛꯏꯁꯤꯅ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯄꯖꯝꯗ ꯍꯪꯉꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯛꯅꯒꯦ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕꯁꯤꯅ ꯃꯗꯨꯗ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯇꯁꯦꯡꯅ ꯅꯨꯄꯤ ꯀꯣꯏꯔꯕꯅꯤꯅꯦ ꯁꯣꯕꯅꯥꯅ ꯄꯖꯝꯗ ꯍꯥꯏꯔꯦ
ꯑꯩꯁꯦ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯪꯒꯤꯗꯃꯛꯇ ꯇꯝꯃꯛꯇꯕ ꯅꯨꯄꯤꯅꯤꯅꯦ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯗꯕ ꯅꯨꯄꯤꯅꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯦꯚꯔꯦꯁꯅꯦꯅ ꯈꯟꯖꯔꯣ ꯑꯗꯨꯗꯨꯒ ꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯅꯦꯅ ꯈꯟꯈ꯭ꯔꯣ ꯃꯥꯅꯅꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯤꯟ ꯊꯨꯡꯗꯨꯅ ꯀꯣꯏꯔꯨꯕ ꯇꯥꯔꯒꯁꯨ ꯅꯪꯗꯧꯅꯅꯦ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯕꯨ ꯊꯦꯡꯅꯒꯗ꯭ꯔꯅꯦ ꯄꯖꯝꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯔꯥꯎꯖꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯣꯕꯅꯥꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯈꯤꯕꯗꯨꯕꯨ ꯅꯪ ꯇꯁꯦꯡꯅ ꯑꯁꯦꯡꯕꯅꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯅꯪꯗꯤ ꯆꯥꯡꯆꯠꯇ ꯂꯩꯕ ꯃꯤꯅꯤꯗ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯖꯝꯁꯨ ꯅꯣꯛꯆꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯤꯡꯀꯣꯡ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯏ ꯐꯤꯂꯝ ꯌꯦꯡꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯄꯣꯞꯀꯣꯔꯟ ꯆꯥꯕ ꯃꯇꯝꯗ ꯁꯣꯕꯅꯥꯗꯤ ꯄꯣꯞꯀꯣꯔꯟ ꯂꯩꯔꯛꯇꯦ ꯄꯣꯞꯀꯣꯔꯟ ꯑꯗꯨ ꯄꯖꯝꯗꯒꯤ ꯃꯨꯜꯂ ꯆꯥꯕꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯅ ꯉꯁꯥꯏꯅ ꯂꯩꯌꯣꯗꯤ ꯌꯥꯗꯦ ꯑꯩ ꯂꯩꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯤꯂꯝꯒꯤ ꯑꯔꯣꯏꯕ ꯁꯤꯠꯇ ꯑꯅꯨꯁꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯐꯝꯗꯨꯅ ꯐꯤꯂꯝ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯄꯖꯝꯅ ꯎꯔꯝꯃꯤ ꯄꯖꯝꯁꯨ ꯊꯣꯛꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯞꯀꯣꯔꯟ ꯂꯩꯗꯨꯅ ꯁꯣꯕꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯑꯅꯨꯁꯥꯅ ꯄꯖꯝꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯁꯨ ꯂꯣꯏꯅ ꯇꯝꯊꯣꯛꯑꯝꯗꯨꯅ ꯄꯖꯝ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯤꯗꯃꯛꯇ ꯐꯤꯂꯝꯒꯤ ꯐꯝꯐꯝ ꯁꯤꯠ ꯑꯗꯨꯗ ꯁꯤꯠ ꯅꯝꯕꯔ A1 A2 A3ꯒꯤꯁꯨ ꯃꯗꯨꯒ ꯑꯆꯥꯄꯣꯠ ꯑꯗꯨ ꯗꯦꯂꯤꯚꯔꯤ ꯇꯧ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇ ꯂꯥꯎꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯣꯕꯅꯥ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯑꯒ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯌꯦꯡꯉꯛꯏ ꯑꯅꯨꯁꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯃꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯉꯥꯡꯒꯜꯂꯦ ꯈꯪꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯇꯝꯊꯣꯛꯔꯤꯕꯅꯣꯕ ꯃꯥꯅ ꯇꯝꯊꯣꯛꯎꯔꯕꯅꯤꯅ ꯑꯗꯨꯝ ꯉꯥꯡ ꯇꯥꯕ ꯑꯗꯨꯒ ꯈꯥꯝꯕꯒꯁꯨ ꯁꯥꯔꯤꯕꯅꯤꯗꯣ ꯁꯣꯕꯅꯥ ꯑꯃꯁꯨꯡ ꯄꯖꯝ ꯑꯆꯥꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯅꯨꯁꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯖꯝ ꯎꯕ ꯃꯇꯝꯗ ꯑꯁꯤ ꯗ꯭ꯋꯤꯡꯀꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯅꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯇꯧꯕꯒꯤ ꯊꯧꯅꯥꯗꯤ ꯌꯥꯝꯅ ꯂꯩꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯋꯥꯗꯣ ꯉꯥꯡꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯣꯏꯔ ꯃꯥꯜꯂꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯅꯈꯣꯏꯅ ꯆꯒꯠ ꯁꯥꯝꯅ ꯉꯥꯡꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯨꯁꯥꯁꯨ ꯈꯟꯅꯔꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯛꯏ ꯁꯣꯕꯅꯥꯒ ꯃꯈꯣꯏꯒ ꯈꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯄꯖꯝꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯗꯨꯗ ꯁꯣꯕꯅꯥ ꯌꯥꯝꯅ ꯏꯀꯥꯏꯖꯅ ꯋꯥꯔꯧꯖꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯑꯅꯨꯁꯥꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯁꯥꯎꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯕꯅꯥ ꯑꯃꯁꯨꯡ ꯄꯖꯝ ꯂꯝꯕꯤꯗ ꯋꯥꯔꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯥꯟꯅꯗꯕꯤꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯄꯖꯝꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯒ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯕꯗꯤ ꯁꯣꯕꯅꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯕꯅꯥ ꯁꯥꯎꯔꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯅ ꯄꯖꯝꯗ ꯍꯥꯏꯔꯦ ꯅꯪꯁꯤꯕꯨ ꯅꯀꯣꯛ ꯌꯥꯎꯗꯕ꯭ꯔꯥ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯀꯩꯒꯤꯅꯣ ꯃꯥꯕꯨ ꯐꯨꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯗꯨ ꯄꯖꯝꯅ ꯍꯥꯏꯔꯦ ꯑꯩ ꯍꯥꯏꯆꯟꯕ ꯇꯥꯒꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤꯅꯦ ꯈꯟꯅ ꯆꯩꯅꯕꯁꯦ ꯃꯁꯤ ꯉꯥꯛꯊꯣꯛꯄꯁꯤꯅꯤ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯝꯃꯣꯏꯗꯕꯅꯤ ꯈꯔ ꯎꯁꯤꯟꯅꯔꯝꯗ꯭ꯔꯒꯗꯤ ꯐꯒꯗꯕ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯁꯤ ꯀꯤ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯖꯝꯅ ꯍꯥꯏꯔꯦ ꯁꯣꯕꯅꯥꯅ ꯍꯥꯏꯔꯦ ꯍꯣꯏꯅ ꯌꯥꯔꯦ ꯅꯪꯉꯣꯟꯗ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯅꯪꯅ ꯏꯒꯅꯣꯔ ꯇꯧꯔꯦ ꯑꯗꯨꯕꯨ ꯋꯥꯗꯣ ꯑꯩꯉꯣꯟꯗꯅꯤ ꯉꯥꯡꯉꯛꯏꯗꯣ ꯑꯗꯨꯁꯨ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯅꯦ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯉꯥꯡꯉꯤꯕꯗꯣ ꯅꯪꯗꯤ ꯑꯩꯒꯤ ꯁꯄꯣꯔꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯒꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯁꯦ ꯀꯤꯒꯜꯂꯤ ꯄꯖꯝꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯉꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯃꯛꯇꯗ ꯅꯪꯅ ꯁꯨꯝꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯣꯕꯅꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯃꯁꯤꯗ ꯇꯥꯛꯅꯤꯡꯉꯤꯕꯁꯤ ꯄꯖꯝꯒꯤ ꯃꯃꯥꯡꯊꯣꯛꯇ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯀꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯣꯕꯅꯥꯅ ꯈꯪꯉꯦ ꯍꯥꯏꯕꯁꯦ ꯋꯥꯔꯤꯁꯤꯅ ꯇꯥꯛꯏꯕꯅꯤ ꯁꯣꯕꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪ ꯇꯥꯔꯒꯁꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯄꯖꯝꯅ ꯁꯥꯎꯗꯨꯅ ꯁꯣꯕꯅꯥꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯕꯅꯥꯁꯨ ꯁꯥꯎꯗꯨꯅ ꯑꯩ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯖꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕ ꯉꯝꯗꯕ ꯃꯤꯗꯨꯗꯤꯅꯦ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯣꯕꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯁꯣꯕꯅꯥꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯅꯦ ꯂꯣꯏꯅꯕ ꯌꯥꯕ ꯃꯤꯗꯣ ꯂꯥꯛꯑꯀꯥꯟꯗ ꯂꯣꯏꯅꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯑꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯖꯝꯁꯨ ꯁꯣꯕꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯥꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯏꯁꯇꯤ ꯇꯛꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯏꯁꯇꯤ ꯃꯃꯤꯅ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ ꯄꯖꯝꯅ ꯐꯨꯔꯤꯠ ꯑꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯣꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯏ ꯃꯍꯥꯛꯅ ꯃꯄꯥ ꯑꯁꯤ ꯅꯨꯡꯁꯤꯔꯨꯗꯕ ꯀꯧꯕꯅꯤꯅ ꯐꯨꯔꯤꯠ ꯑꯗꯨ ꯑꯗꯨꯃꯛ ꯂꯤꯠꯆꯖꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯐꯨꯔꯤꯠ ꯑꯗꯨ ꯍꯦꯡꯒꯔꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯄꯖꯝꯅꯗꯤ ꯁꯣꯕꯅꯥꯗ ꯃꯦꯁꯦꯖ ꯍꯟꯖꯤꯟ ꯊꯥꯏ ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯑꯝꯇ ꯍꯜꯂꯝꯗꯦ ꯄꯖꯝꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯅ ꯄꯨꯔꯛꯄ ꯕꯤꯌꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯖꯝꯒꯤ ꯃꯄꯥꯅ ꯀꯥꯔꯠ ꯑꯃ ꯎꯔꯗꯨꯅ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯩ ꯀꯥꯔꯠ ꯑꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯅꯦ ꯅꯨꯄꯤ ꯃꯄꯥꯝꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯖꯝꯒꯤ ꯃꯄꯥ ꯑꯗꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯖꯝꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯇꯦꯕꯜꯗ ꯊꯝꯃꯤꯕ꯭ꯔꯥ ꯃꯗꯨ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ ꯄꯖꯝꯒꯤ ꯃꯄꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯖꯝ ꯊꯣꯛꯂꯛꯇꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯊꯤꯔꯗꯨꯅ ꯆꯥꯕ ꯍꯧꯏ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯕꯤꯌꯔ ꯑꯗꯨ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯄꯥꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯐꯨꯔꯤꯠ ꯑꯁꯤ ꯀꯅꯥꯅ ꯃꯩ ꯊꯥꯗꯣꯛꯏꯕꯅꯣ ꯉꯁꯤ ꯏꯁꯇꯤ ꯇꯛꯄꯒꯤ ꯗ꯭ꯌꯨꯇꯤꯁꯤ ꯀꯅꯥ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ
อุปายเลตระดุนมาพูดตัวน่ะไอ้น่ะตักปนีไอ้น่ะภาพเอาเดินน่ะผู้เรียนดูไม่ชักขี้บันให้ดูน่ะเฮรีปัจจุบันสุขเอ็มตัวคุมมั่มดีปัจจุบันว่าป้าเนี่ยนั่งบุกยาวตัวละไอ้เสียเฮงดีคำสั่งก็พิเศษเกาหลีบันนี่ก็สิ่งนู้นมีดังผู้เรียนเสียงหัววิภาวะนี่ให้ยังอายุเตยยังอัมตาดีกำไมตัวนี้อะดูก็เฮงก็เลยยันเซลทำมั่มสินะกำไมตัวรีบะไม่ใช่อาสุสไอ้ให้ดีกำไมตัวนี้สิบ่เคสตัวโซลตัววงกันไปแต่หมดแต่ไอ้บุมานาปีไปแต่หมดแต่เกาหลีบันนี่ไอ้บุษีผู้สิลีเลยก็สักกระ ปัจจุบันว่าพูน่ะขนาดรักปตาร์ให้ดูน่ะไอ้เสียฮันนุสลักตนะภาพเอาเถอะมาเริ่มดูน่ะสักขี้บันให้ดูน่ะเฮรีไอ้ชัวหายดีขันบันนี้ดูบูภาพเอาเถอะสักชานี่มันตั้มแต่หายกี่ตัวบันให้ดูน่ะมาพูดตัวคมีมาป้อนเฮรีมุ่งสิ่งมีสิ่งสิ่งนั้นเนี่ยไอ้บุญเนี่ยว่าเราไปแต่หมดตัวคนละบันนี้ยุ่งมาสิ่งเรื่องนี้ให้ดูน่ะเฮรีปัจจุบันว่าป้อนเฮรีนั่งละให้ตะกรีก็ตัวไว้ตัวรีบเนาะแล้วสุดลูกป้าตัวหงกันเดบันนี้นั่นตะกันไอ้นี่ตัวสุยไอ้ปัจจุบันยามนักเก่งน่ะมาพูดหลงเชลกันเฮรีพูดนี่ละตัวไอ้นี่ตัวบุตรไม่ใช่ไอ้บันนี้มาเกิดตัวดุริกีมาป้อนเฮรีมาตัวรีบเสียตัวก็ยังตัวรีบนี่มาคุยนี่สิ directly วารีดีอัมตะสันเดมาพูดงางก็สันบันนี้มาบุญงเลยตัวมินสันติเดลเบียดับซาละไอ้บุมากีสุกุมบกัตุกันสักอย่างคุยข้างนู้นเลยขวายรีบเนาะมาป้อนเฮรีไอ้เสียลานตัวบุตรยาบันนี้ดูบุตัววิตรบันนี้ให้ตัวเฮรีมาดูมาชาลป้าตัวเฮรีมาพูดหลงเจริญเฮรีสวัสดีสักงางโนยุสังครอยู่ยังนี่สิบุมาป้าเลยก็นำหนูว่างางนี่สักครั้งทีนี่มาดูมาชาลป้าตัวมาพูดหลงเจริญมาป้าตัวเฮรีมาบุจะตัววิยาบันมิโรมาป้าตัวสาวตัวรวยเลยฮะตัวเฮรีไอ้ผู้ลิซิซูไม่ทัดตัวปีเลยตัวก็มาเนี่ยมีอุสิตนางางสิก็ไม่ตื่นจานปัจจุบันเฮรีผู้ลิขัดนี่ใช่ไอ้เบสจวาร์ฮาบดินนั่นที่ตนะคำมิสนาเนี่ยมังกรไพรส์ปีนี้สิบุมังกรก็ตัวปีดูริมโนกีเอสเต้เนี่ยสอบตัวหรอกมาป้าเนี่ยมาพูดหลงเจริญเฮรีไอ้เนี่ยนั่งยังก็มาเสียตัวมินตัวไปวันนี้นั่นแต่ก็ที่เนี่ยน้าเนี่ยยุ่งได้ตามทุกข์ไปยาละปะนี่ว่าให้ดูตามเรามาจ้างเราปั้นละสารมีบุคคลมาดูหลังทัวตัวเนี่ยชาวหลังไอ้มาพูดเราเกยนู่นนั่งตัวให้ตัวหังมาตั้มตามาเลยสิบุกระดมเนี่ยตามทุกข์ตัวไปไอ้เนี่ยมาตามทุกข์ไปที่คุยเลยนะมาป้าเราสู้บุคคลมาดูคนละตัวเนี่ยอิมุงตัวเดียวบุคคลมาดูหันจันหลังงี้อะตัวก็ให้เลยไอ้ชุนหาวนี่มาตั้มตาเนี่ยชาวหลังบ้าปวดแต่ในบ้าเสียยามให้กระสันนี่ถ้าบอกจุดจ้าผสมตัวตัวเดียวดูก็มาหลังงานจะใช้จริตแบบสิ่งอยู่เนี่ยมาละสุยามเราสาวไปสักกันนี่มาละป่ามิสักกันนี่ให้ดูมาป้าตัวหังไอ้ว่าให้รู้ตาบัดปัจจุบันสาวตัวหัวเลยอะดูก็ให้เลยไอ้เนี่ยอิมาปามีฉันนึกพี่ก็ปามีนั่งไอ้อิมาก็ฉันนึกพี่ก็ต้องมุกก็ปรบังมุกก็จะให้ตัวหังไอ้มาไม่สิว่าผมไม่สิได้แค่คุยในเสียงตัวนี้เลยดูริบกันไอ้อิมาก็ฉันพี่ก็ปามีให้ตัวให้เลยมาพูดตัวนี้ตุ้มิเลรู้ยาเลยให้ตัวเทมีมาหาเนี่ยไอ้อิมาก็ฉันพี่ก็ฮัดขี้ไปตัวให้ตัวน่ะหันจันกับไปปัจจุบันสู้มาแค่กาดว่าขนมไว้ตัวนั้นเลยมั้ยอะดูก็มามังทักกี้ฟลาสเบงนี่จังไอ้โนมดีมาป้านะมาคุยมุ่งมันลงปุ่นนะการีตรงตัวสัตว์ปมิคุปตุดามาป้านะออฟฟิศที่พูนตลกที่เป็นให้ดูนะวลีอดุมชันตัวนั้นเลยปมิคุปตุดามาสร้างลูกป้าตัวนั้นพูนทำนั้นบ่ายไปนี่อดูบุมาป้าตัวนั้นยาดบันนี่นะมันนี่ตรงอีบ้ามาเชิญพี่มาสู่มาดูสู่การนี้ตัวทว่าสัตว์เดบิดาการีดูพูนไปตัวไว้ชันตัวนั้นจัดปนี่ข้างเอาตัวนะมามังเลยตรักมาหลักตัวนะการีสิaccident ทุกตัวน่ะมาเจอหนุ่มพี่กับมาก็ดูเลยคิดแบบนี้ทุกตัวดูด่าประจำที่ขณะโซคีดูบุมาป้าที่กันลิสุโซฮกดีมาสิเดนี่พนไปนะไกทุกพี่กันหนูหายไปสิยุ่งยิ่งมาสักแต่มาพูดตัวหลักตัวน่ะประจำบุตรเทมีมาพูดในธุรกิจตัวด่ามาพูดแล้วสาวเลยไปนี่ให้ตัวขันตัวน่ะไอ้เนี่ยน้องวันน่ะผู้บริหารช่วยตระประเนี่ยประจำได้เลยหนุ่มมีแต่ตัวได้สุชิรามาที่พักกันแบบนี้ไอ้หนุ่มมีแต่ตัวนั่นแหละข้าราแฟกเจอร์โอเคไปวันนี้อะดูไปดีหิงเอาเลยอะดูว่าคุยบาดีแค่พะเบาก็สุขคิดแบบนี้ก็สุโซคิดดีทั้งตัวดูมาทนบางอย่างนี้อะดูบัวไอ้บุมานะสิดาตัวนั้นอีกไก่ปีรีแบบนี้ไอ้เสกกิกาลีกันนะฮาริแบบนี้ไอ้เสยยุ่มตะกี้ต่างทุกกันนี่กันนะฮาริแบบนี้ไอ้เสหานาดีสุนัขกิรำแบบนี้ไอ้สิเดนนะดูตะกี้เนี่ยอสุนัขกิแบบนี้ไอ้เนี่ยแต่ว่ากันอากุมบามุกี้ปุ่นสิดาสุกุมละทวมตารกดีมาหักสุอสุนัขตัวกันนี่ไอ้กิมีมามักตดาไอ้กิมาก็ฉันพิกาดอเลยคิดเลยนักสุขลักำตีอยู่เนี่ยไอ้บุหานะสมัยนั้นตลอดมาโคลิสตาควายกิลำเห็นบางงานตัวไอ้วัวลำมันนี่มาทำมาดูนั่งน่ะสู้คนเลสต์หลังตัวไอ้บุกันบีคีบันนี่มาพูดอะไรอะดูตารกดีนั่งน่ะนับป้าบัวสมมุหันคิดดูริปราประจำสุขกับตัวอะไรไอ้เนี่ยดีสุดมาตะกี้อาเซงมาตัวดูข้าใครไปกี่วันนี่อากางวันนี้มาทำได้ไอ้เนี่ยสารพัดจะพมาทำได้อิมาเลยเนี่ยสร้างรวยนี่นะกอล์ฟตัวไอ้เงี้ยสิสู้ยังขัดตัวเนี่ยมาหักเลยบรานะขันเลยบันนี่ไอ้เนี่ยดีมาเสียหลักป้ามีผู้ไอ้ยูมาสิเดเนี่ยมินิอามาฟาวเลยนิ่งเดรไอ้เฮงดิโซดิละจัลนี่คุยบางอย่างเนี่ยดีสินะควายเล็บพักกันบ้ามาเลยมาพูดตัวเนี่ยอะไรก็ได้สักตุริบโนนังบ่กะรีตัวตุริบกี้กะรีตัวตุริบโนให้ไปเสียไอ้ครั้งเดียวทุบลักเสียละสินี่ไอ้ยังสิให้ตัวมาพูดตัวเนี่ยอะไรมาดามดีมาสุนปาดูยูพุ่งดังเอาแบบนี้นะวางงานน่ะไปยารู้สมานะครั้งนี้มาพูดจังคิดว่ามาทำได้ไอ้เสียซากขจิกตั้งชาละกันเนี่ยซากตัวเล็กหุ่นตัวเกรมาดามมาดูน่ะจากลามีจ้าเราไปคลิกกรีดีแค่ให้ตัวหางไงยุ่งมาทักแต่มาหาลุมิตรตัวหิงลีอันตุกมาหาลุมาข้าคุมทารุปตดีงานกิจขายรำตัวอันตุกมาจะขายตัวนั่นเลยมีมาหาเลยมุ่งเลยเสียงปุ่มมาทำตามาปานามาหากีสตีนจากลาวยูนิฟอร์มมาดูโพตุนะเลยรำบางมงดูปุ่มมาทำตาปัจจุบันสูมาปากบุลีนะนุ่งที่นุ่งอารมณ์ดีโซบนานะปัจจุบันพนตัวเร่ปัจจุบันสูสาวริบเนหายตัวนะให้เนื้อหนังวันดาอาภาพนุปามทีโรดูกตินาโรให้กินได้ในหายตัวนะให้เลย
ꯃꯗꯨ ꯋꯥꯗꯣ ꯇꯣꯛꯊꯣꯛ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣꯕꯅꯥꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯖꯝꯁꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯨ ꯑꯗꯨ ꯅꯥꯗꯨꯅ ꯄꯨꯈꯠꯄꯅꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯝꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯆꯥꯅꯨꯄꯥꯒ ꯅꯨꯃꯤꯗꯥꯡꯗ ꯈꯠꯅꯔꯨꯕꯗꯒꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯇꯨꯅ ꯃꯈꯨꯠ ꯑꯣꯏ ꯊꯪꯕ ꯑꯃꯁꯨꯡ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯦꯔꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯁꯤꯈꯤꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯕꯗꯒꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯄꯅꯤ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯒꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯊꯥꯒꯠꯆꯔꯤ